ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯖꯗꯣꯏꯁꯦ ꯌꯨꯝꯂꯣꯝꯒꯤ ꯃꯈꯜꯒꯤ ꯏꯟꯖꯥꯡꯅꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡꯅ ꯑꯃ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯒ ꯄꯥꯛꯅꯝꯒ ꯇꯧꯔꯒ ꯆꯥꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯉꯁꯤ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯄꯥꯂꯛ ꯑꯣꯏꯅ ꯊꯣꯡꯖꯔꯦ ꯂꯐꯨ ꯏꯔꯣꯝꯕ ꯑꯃ ꯇꯧꯖꯔꯦ ꯄꯥꯂꯛ ꯑꯃ ꯊꯣꯡꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯄꯥꯛꯅꯝ ꯑꯃ ꯇꯧꯖꯔꯦ ꯁꯤꯗꯅ ꯔꯧ ꯑꯇꯥꯎꯕ ꯂꯩꯖꯔꯦ ꯑꯗꯨꯒ ꯕꯗꯥꯝ ꯑꯃ ꯄꯥꯐꯣꯔ ꯑꯗꯨꯒ ꯑꯂꯨ ꯀꯪꯃꯦꯠ ꯑꯃꯁꯨ ꯑꯃꯒ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯗꯨꯑꯣꯏꯗꯤ ꯃꯄꯥꯟꯗ ꯀꯟꯅ ꯀꯩ ꯈꯣꯡꯉꯤ ꯇꯥꯕꯤꯕ꯭ꯔ ꯃꯌꯥꯝ ꯉꯥ ꯍꯥꯟꯅ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯑꯁꯤꯗ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯃ ꯂꯩ ꯑꯗꯨꯏꯗꯣ ꯀ꯭ꯔꯦꯛ ꯆꯠꯂꯦꯌꯦ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯒꯥꯔꯤ ꯊꯥꯗꯕꯗꯨꯏ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯃ ꯂꯩꯕꯁꯦ ꯁꯤꯁꯤꯗ ꯒꯥꯔꯤꯉꯩꯗꯣ ꯄꯨꯂꯞ ꯆꯠꯄꯒꯤꯕ ꯒꯥꯔꯤ ꯃꯈꯣꯟ ꯌꯥꯝ ꯀꯋꯥꯏꯒꯤꯗꯨꯅꯣ ꯂꯩ ꯑꯁꯤ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯩꯈꯣꯏꯅ ꯈꯣꯡꯅ ꯂꯥꯟꯐꯝꯗꯣ ꯑꯣ ꯁꯤꯒꯤ ꯁꯣꯔꯣꯛꯀꯤ ꯂꯥꯟꯕꯩꯗꯣ ꯑꯗꯨ ꯀ꯭ꯔꯦꯛ ꯆꯠꯂꯦꯌꯦ ꯑꯗꯨꯏ ꯁꯦꯝꯕꯩ ꯍꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯥꯜꯂ ꯂꯣꯏ ꯍꯥꯏ ꯑꯗꯨꯏ ꯑꯣ ꯑꯗꯨꯏ ꯃꯈꯥꯗ ꯂꯥꯟꯅꯔꯝꯃꯅꯤ ꯒꯥꯔꯤꯗꯤ ꯂꯥꯟ ꯌꯥꯗꯝꯅꯤꯅ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯑꯩꯈꯣꯏꯁꯦ ꯂꯣꯟ ꯑꯗꯨꯝ ꯈꯣꯏꯔꯦ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯈꯣꯏꯔꯛꯀꯅꯨ ꯑꯃ ꯈꯣꯏꯔꯀꯟ ꯍꯥꯏ ꯈꯣꯏꯕꯁꯤ ꯇꯥ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯅꯍꯥꯟ ꯅꯣꯡ ꯅꯤꯅꯤ ꯑꯃꯨꯛ ꯅꯧꯔꯨꯔꯕꯅꯦ ꯑꯗꯣ ꯍꯥꯟꯅ ꯈꯣꯏꯕꯗꯨꯅ ꯇꯥ ꯅꯨꯡꯉꯥꯏ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯏꯔꯣꯟꯁꯨ ꯑꯣꯏꯕ ꯅꯍꯥꯟꯋꯥꯏ ꯄꯣꯛꯄꯗꯩꯁꯨ ꯑꯗꯨꯝ ꯉꯥꯡꯉꯛꯑꯃꯤꯅ ꯈꯣꯏꯅ ꯑꯗꯨꯝ ꯑꯃꯨꯛ ꯉꯥꯡꯉꯒꯦ ꯇꯧꯔꯕ ꯃꯌꯥꯝ ꯑꯄꯥꯝꯕ ꯈꯦꯟꯅꯕꯅꯤꯅꯀꯣ ꯈꯔ ꯑꯃꯅ ꯑꯃ ꯄꯥꯝꯕ ꯈꯔ ꯑꯃꯅ ꯑꯃ ꯄꯥꯝꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯔꯛ ꯃꯔꯛ ꯑꯃꯨꯛ ꯈꯣꯏꯕ ꯑꯃꯨꯛ ꯅꯧꯕ ꯑꯃꯨꯛ ꯇꯧꯕ꯭ꯔꯥ ꯃꯣꯏꯁꯤꯒꯤꯅꯦ ꯂꯐꯨꯁꯦ ꯍꯥꯎꯋꯦ ꯑꯗꯨꯝ ꯃꯣꯟ ꯃꯣꯟ ꯀꯣꯜꯀꯇꯥꯒꯤ ꯂꯥꯎꯕꯗꯣ ꯂꯐꯨꯁꯦ ꯑꯩꯈꯣꯏꯔꯣꯝꯒꯤꯅ ꯂꯐꯨꯁꯦ ꯁꯨꯝ ꯃꯊꯥꯡ 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 ꯃꯅꯨꯡꯒꯤ ꯃꯌꯥꯏꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯐꯥꯎ ꯃꯩ ꯑꯗꯨꯝ ꯃꯔꯣꯟ ꯃꯆꯥ ꯃꯆꯥ ꯂꯩꯅ ꯃꯣꯏꯒꯤꯁꯤꯅ ꯇꯪꯈꯥꯏꯃꯨꯛ ꯁꯨꯃꯨꯛ ꯆꯥꯎꯕꯩ ꯃꯇꯥꯡꯁꯤꯗꯩ ꯄꯨꯂꯞ ꯑꯣꯏꯅ ꯃꯌꯣꯟ ꯆꯥꯎꯅ ꯃꯌꯣꯟ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯔꯒ ꯃꯊꯥꯡ ꯃꯊꯥꯡ ꯂꯩꯇꯕꯗꯣ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯁꯥꯡꯅ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯃꯣꯏ ꯂꯐꯨ ꯃꯩꯁꯤ ꯅꯍꯥꯟꯗꯩ ꯆꯥꯔꯛꯄꯗ ꯍꯥꯎꯇꯕꯗꯤ ꯑꯃꯨꯛ ꯌꯥꯎꯗꯔꯤ ꯑꯗꯣ ꯁꯣꯏꯕꯗ ꯑꯩꯈꯣꯏ ꯅꯝꯈꯥꯏꯕ ꯅꯨꯡꯉꯥꯏꯅꯕ ꯈꯤꯇꯪ ꯄꯥꯅ ꯁꯣꯏꯕꯤꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯀꯔꯤ ꯃꯣꯏꯁꯤꯗꯗꯤ ꯃꯌꯣꯟꯗꯣ ꯈꯛꯇ ꯆꯥꯏꯌꯦ ꯃꯀꯨꯗꯣ ꯂꯣꯏ ꯈꯣꯛꯇꯣꯛꯑꯒ ꯑꯩꯅ ꯂꯩꯀꯥꯟꯗ ꯃꯀꯨꯗ ꯍꯦꯛꯇ ꯈꯣꯛꯇꯣꯏ ꯇꯧꯔꯦ ꯑꯩꯅ ꯈꯣꯛꯇꯣꯛꯑꯀꯅꯣ ꯍꯥꯏꯔ ꯈꯣꯛꯍꯟꯗꯕ ꯑꯩꯈꯣꯏꯗꯤ ꯃꯀꯨꯗꯨꯅꯦ ꯃꯔꯨ ꯑꯣꯏꯅ ꯆꯥꯗꯣꯏꯗ ꯀꯪꯃꯦꯠꯁꯤ ꯑꯃꯨꯛ ꯆꯥꯔꯒ ꯌꯦꯡꯒꯦ ꯑꯩ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯏꯕꯦꯝ ꯀꯪꯃꯦꯠ ꯕꯗꯥꯝ ꯈꯜꯂꯅꯤ ꯊꯥꯡꯖꯤꯔ ꯏꯅꯝ ꯑꯣꯏꯅ ꯑꯩꯁꯤ ꯏꯅꯝꯁꯤ ꯂꯧꯒꯔꯣ ꯑꯗꯨꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯗꯤ ꯕꯗꯥꯝ ꯆꯥꯔꯣꯏꯕ ꯏꯍꯥꯡ ꯍꯥꯡꯉꯦ ꯏꯕꯦꯝ ꯊꯝꯕꯝꯗꯣ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯥꯡ ꯀꯌꯥ ꯇꯥꯒꯦ ꯗꯤꯋꯥꯂꯤ ꯈꯪꯗꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯥꯎꯊꯣꯛꯈꯔꯦ ꯅꯍꯥꯟꯃꯨꯛ ꯌꯦꯡꯒꯔꯦ ꯌꯨꯝꯗꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯨꯝꯍꯩ ꯑꯃꯨꯛ ꯇꯧꯅꯔꯛꯑꯅꯤ ꯗꯨꯔꯒꯥ ꯄꯨꯖꯥꯗꯤ ꯁꯤꯗꯅꯕꯨꯗꯤ ꯍꯦꯜꯂꯦ ꯀꯣ ꯃꯣꯏꯁꯤ ꯃꯐꯝꯒꯤ ꯑꯣꯏꯕꯅꯤ ꯎꯝ ꯍꯦꯜꯂꯦ ꯍꯥꯏꯗꯣ ꯃꯣꯏꯗꯤ ꯃꯣꯏ ꯂꯥꯏꯅꯤꯗꯅ ꯑꯩꯈꯣꯏ ꯂꯥꯏ ꯅꯠꯇꯕꯗꯨꯐꯥꯎ ꯍꯣꯏ ꯇꯧꯔꯤ ꯃꯌꯥꯝ
ꯑꯗꯨꯕꯨ ꯍꯧ ꯌꯥꯝ ꯐꯩꯌꯦ ꯑꯌꯥꯝꯕ ꯄꯥꯟꯊꯣꯏꯕꯤꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯅꯔꯛꯑꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏꯗ ꯍꯣꯏ ꯃꯤꯒꯤꯗꯩ ꯂꯧꯔꯁꯨ ꯂꯥꯏꯗꯤ ꯏꯁꯥ ꯂꯥꯛꯆꯕꯅ ꯐꯔꯦꯗ ꯑꯥ ꯃꯤ ꯂꯥꯏ ꯂꯥꯠꯂꯨꯗꯧ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯂꯥꯏ ꯂꯩꯇꯕꯁꯨ ꯅꯠꯇꯅ ꯑꯗꯨꯒ ꯑꯩꯗꯤ ꯂꯥꯏꯒꯤ ꯂꯥꯏ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯁꯤꯅ ꯑꯩ ꯂꯥꯏꯅꯤ ꯁꯤꯅ ꯇꯧꯔꯒ ꯑꯩꯅ ꯁꯤ ꯂꯥꯏꯁꯤꯃ ꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯅꯤꯡꯕ ꯑꯃꯗꯤ ꯅꯤꯡꯕ ꯌꯥꯏ ꯑꯗꯨꯁꯨ ꯏꯁꯥ ꯍꯧꯔꯛꯐꯝ ꯀꯩꯅꯣ ꯑꯗꯨ ꯈꯛ ꯀꯥꯎꯒꯅꯨ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯤ ꯈꯨꯗꯤꯡ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕ ꯙꯔꯃ ꯑꯗꯩ ꯀꯩ ꯂꯣꯏ ꯆꯠꯂꯦ ꯇꯁꯦꯡꯕꯩꯗꯤ ꯑꯃꯈꯛꯇꯅꯦꯕ ꯃꯤꯅ ꯁꯦꯝꯕ ꯉꯥꯛꯇꯅꯤꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯏ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯂꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯗꯤ ꯂꯥꯏ ꯍꯥꯏꯗꯤ ꯃꯁꯛꯁꯨ ꯎꯕ ꯄꯣꯠ ꯅꯠꯇꯦꯗꯅ ꯂꯥꯏ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯩꯅ ꯁꯨꯝ ꯅꯤꯡꯖꯅꯤꯡꯀꯥꯟꯗ ꯏꯁꯣꯔ ꯍꯥꯏꯔꯒ ꯅꯤꯡꯉꯦꯕ ꯑꯗꯨ ꯅꯠꯇꯅ ꯑꯗꯨ ꯂꯥꯏ ꯑꯗꯨ ꯑꯗꯥ ꯂꯥꯏꯗꯨꯗꯤ ꯈꯥꯏꯗꯣꯛꯇꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯪꯗꯕ ꯂꯩꯇꯦꯗꯅ ꯃꯟꯗꯤꯔ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯆꯔꯆ ꯑꯣꯏꯒꯦꯔꯥ ꯂꯣꯏ ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯩ ꯃꯨꯁꯂꯤꯝꯒꯤꯗꯕꯨ ꯃꯣꯏ ꯅꯨꯄꯤ ꯆꯪ ꯌꯥꯗꯕꯩꯔ ꯀꯩꯅꯣꯝꯒꯤ ꯆꯪꯗꯕ ꯑꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯃꯅꯨꯡ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔ ꯅꯤꯡꯅꯤꯡꯕ ꯅꯤꯡꯕꯩꯅꯤ ꯍꯥꯏ ꯃꯨꯁꯂꯤꯝꯒꯤꯗꯣ ꯆꯪꯉꯨꯗꯣꯏ ꯀꯥꯎꯔ ꯇꯥꯟꯊꯣꯔꯛꯇ ꯑꯗꯨ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ ꯃꯣꯏꯗꯣ ꯃꯣꯏꯒꯤ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯑꯃꯅꯅꯦꯕ ꯃꯨꯁꯂꯤꯝ ꯖꯥꯇꯤꯗ ꯑꯩꯅ ꯃꯣꯏꯁꯤ ꯌꯥꯝꯅ ꯀꯩ ꯌꯨꯅꯤꯇꯤ ꯑꯣꯏꯕꯗꯣ ꯑꯃꯠꯇ ꯑꯣꯏꯕꯗꯣ ꯃꯣꯏꯁꯤ ꯌꯥꯝꯅ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯁꯨ ꯃꯃꯥꯏꯅ ꯂꯩꯗꯅ ꯂꯝꯕꯤ ꯃꯈꯥ ꯆꯠꯂꯤꯉꯩꯗ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯗ꯭ꯔꯣꯝꯒ ꯀꯤꯜꯂꯛꯑꯗꯤ ꯇꯠꯂꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯃꯈꯥꯗ ꯅꯠꯇꯦ ꯆꯠꯇꯣꯏꯅꯦ ꯑꯗꯨꯝ ꯃꯊꯛꯇ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯃꯈꯥꯗꯗꯤ ꯆꯠꯂꯨꯗꯦꯗꯅ ꯅꯣꯡꯃꯗ ꯍꯣꯏ ꯃꯊꯛ ꯆꯠꯂꯤꯉꯩ ꯀꯤꯟꯕ ꯇꯥꯃꯤꯟꯅꯔꯛꯇꯣꯏꯅꯣ ꯌꯥꯎꯒꯔꯗꯤ ꯐꯝꯖꯤꯜꯂꯨꯗꯣꯏꯅꯦ ꯆꯥ ꯄꯛꯆꯕꯩ ꯏꯃꯥ ꯇꯥꯈ꯭ꯔꯕꯣ ꯇꯥꯔꯝꯃꯅꯤ ꯏꯃꯥꯅ ꯊꯝꯈꯤꯕꯩ ꯃꯥꯜꯂꯦ ꯑꯩ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯅꯦ ꯉꯥꯛꯇꯪ ꯑꯣꯏꯅꯤ ꯄꯨꯔ ꯇꯧꯔꯤꯁꯦ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯍꯥꯞꯆꯔꯔꯣꯏ ꯀꯩꯅꯣꯗ ꯑꯩ ꯁꯨꯝ ꯃꯄꯥꯟ ꯆꯠꯂꯨꯕꯅꯤꯗ ꯔꯣꯜ ꯑꯃ ꯆꯥꯁꯤꯜꯂꯛꯑꯕ ꯑꯗꯨꯏ ꯆꯥꯛꯅ ꯉꯁꯤꯗꯤ ꯏꯅꯨꯡꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯂꯣꯏꯁꯤꯟꯕꯅꯤꯅ ꯃꯥꯅ ꯅꯍꯥꯟꯃꯩꯗꯤ ꯆꯥꯛ ꯍꯦꯛꯇ ꯀꯣꯟꯅꯗꯦ ꯍꯥꯏꯌꯦ ꯑꯗꯨꯝ ꯍꯥꯏꯗ ꯂꯩꯗꯅ ꯉꯁꯤ ꯑꯩꯅ ꯆꯥꯛ ꯍꯦꯟꯅꯁꯨ ꯊꯣꯡꯉꯒ ꯆꯥꯛ ꯩꯗ ꯀꯨꯀꯔ ꯇꯪꯈꯥꯏ ꯑꯃ ꯆꯟꯗꯔꯦ ꯍꯧꯖꯤꯛ ꯐꯣꯟ ꯍꯥꯟꯅ ꯇꯧꯊꯣꯛꯄꯁꯨ ꯇꯧꯊꯣꯛꯇꯦ ꯂꯥꯁ ꯑꯋꯥꯔꯗꯅꯦ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯇꯣꯛꯀꯅꯤ ꯑꯩ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯐꯖꯅ ꯊꯜꯂꯦ ꯉꯁꯤ ꯑꯩꯁꯨ ꯉꯥꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯇꯪꯈꯥꯏ ꯆꯟꯗꯔꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ
ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯣ ꯑꯗꯣ ꯉꯁꯤꯗꯤ ꯏꯅꯨꯝꯁꯤ ꯁ꯭ꯋꯥꯏꯗ ꯆꯥꯕꯗꯤ ꯂꯣꯏꯁꯟꯒꯦ ꯊꯣꯛꯇꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯥ ꯃꯊꯟꯇ ꯁꯨꯝ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯏ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯆꯈꯥꯎꯁꯦ ꯐꯖꯅ ꯍꯥꯡꯍꯜꯂ ꯑꯣꯏꯅ ꯆꯥꯊꯔꯛꯑꯒꯦ ꯑꯩꯁꯤ ꯑꯗꯨꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯃꯨꯜꯂꯒ ꯚꯤꯗꯤꯑꯣꯗꯨꯗꯤ ꯁꯤ ꯑꯩꯅ ꯊꯣꯡꯖꯈꯤꯕꯩ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯎꯝ ꯑꯗꯨꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯀꯥꯏꯅꯁꯤ ꯕꯥꯏ ꯕꯥꯏ